ꯐꯝꯃꯒ ꯑꯗꯨꯝ ꯄꯥꯎ ꯇꯣꯝ ꯇꯤꯚꯤꯒꯤ ꯖꯦꯝꯁꯤ ꯂꯥꯛꯑꯕꯣ ꯆꯠꯂꯣꯏꯕ ꯂꯥꯏꯔ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛ ꯁꯤꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯌꯨꯝ ꯁꯦꯒꯥꯏꯕꯁꯤꯡꯁꯤꯒ ꯅꯝꯃꯒ ꯁꯔꯀꯥꯔꯅ ꯁꯤ ꯎꯕꯤꯔꯕ ꯌꯦꯡꯕꯤꯔꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡꯒꯤ ꯑꯀꯥꯁꯣꯏ ꯍꯥꯏꯕ ꯖꯒꯥꯗꯨꯗꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯉꯔꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯨ ꯃꯤꯌꯥꯝ ꯂꯣꯏꯅ ꯈꯪꯕꯤꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯁꯤ ꯃꯥꯡꯗ ꯂꯩꯕꯁꯤꯡꯁꯤꯗ ꯄꯥꯛꯇꯛ ꯍꯥꯏꯕ ꯖꯒꯥꯁꯤꯅꯤ ꯃꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡ ꯆꯟꯕ ꯆꯠꯄꯅꯤ ꯍꯥꯏꯔꯤꯕ ꯁꯤꯡ ꯆꯟꯕ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯃꯔꯤ ꯁꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯤꯑꯣꯏ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯍꯨꯝꯗꯤ ꯊꯤꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯧꯒꯥꯝ ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ ꯊꯧꯒꯥꯝ ꯑꯅꯟ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯄꯥ ꯃꯆꯥ ꯑꯣꯏꯕ ꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯒꯤ ꯃꯁꯥꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯨꯔꯀꯥꯟꯗ ꯃꯗꯨꯒꯤ ꯕꯣꯗꯤꯗꯣ ꯐꯪꯉꯦ ꯗꯦꯠ ꯕꯣꯗꯤꯁꯦ ꯑꯗꯨ ꯃꯣꯏꯒꯤ ꯃꯄꯥ ꯃꯆꯥ ꯑꯣꯏꯕ ꯃꯁꯤ ꯏꯃꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯃꯆꯥ ꯑꯃꯁꯨ ꯂꯩꯈꯤꯗꯕ ꯃꯈꯣꯏ ꯏꯃꯨꯡꯗꯤ ꯅꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯃꯃꯧ ꯅꯨꯄꯤ ꯑꯃꯈꯛ ꯍꯧꯖꯤꯛꯀꯤ ꯏꯕꯣꯝꯆꯥꯒꯤ ꯂꯩꯍꯧꯔꯤꯕ ꯑꯅꯟꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯅꯍꯥꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯍꯧꯏ ꯁꯤ ꯑꯃ ꯑꯗꯒꯤ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟ ꯍꯦꯛ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟꯁꯨ ꯆꯍꯤ 95 ꯁꯨꯔꯦ ꯃꯥꯁꯨ ꯕꯣꯗꯤꯁꯨ ꯑꯩꯈꯣꯏ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯒ ꯑꯍꯟ ꯊꯦꯝ ꯗꯥꯔꯥꯁꯤꯡ ꯆꯍꯤ 53ꯅꯤ ꯃꯥꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯅ ꯊꯤꯃꯤꯟꯅꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯄꯨꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯝꯃꯤꯕ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯩꯒꯗꯧꯔꯤꯕ ꯚꯤꯛꯇꯤꯝꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯐꯣꯔꯁꯀꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯌꯥꯎꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯟꯅꯔꯤꯁꯤ ꯁꯤꯒꯤ ꯖꯒꯥꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯒꯥ ꯑꯃ ꯑꯣꯏꯕ ꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯅꯧꯗꯥꯡ ꯈꯣꯡ ꯂꯩꯔꯦ ꯑꯗꯒꯤ ꯅꯧꯗꯥꯡ ꯈꯣꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯧꯕꯨꯛ ꯀꯩꯅꯣꯀꯣ ꯂꯨꯈꯣꯡꯕꯤ ꯂꯧꯕꯨꯛꯅ ꯑꯆꯧꯕ ꯆꯤꯡꯁꯥꯡꯁꯨ ꯂꯩꯔꯤ ꯁꯣꯝꯗ ꯄꯥꯎꯔꯩꯌꯥꯝ ꯂꯩꯔꯤ ꯁꯣꯝꯗ ꯈꯣꯡꯖꯨꯃꯥ ꯂꯩꯔꯤ ꯄꯣꯝꯕꯤꯈꯣꯛ ꯂꯩꯔꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕꯅꯤꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯦꯛ ꯏꯁꯨꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯦꯛ ꯍꯧꯔꯛꯄꯗ ꯁꯤꯗꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯒꯥꯅꯤꯅ ꯄꯨꯂꯤꯁꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯣꯝꯒꯤ ꯆꯤꯡꯒꯤ ꯖꯒꯥꯗ ꯉꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯣꯝꯒꯤ ꯖꯒꯥꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯚꯦꯂꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯉꯥꯛꯆꯅꯅꯕ ꯈꯨꯟ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯔ ꯇꯧꯕ ꯎꯕꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯁꯤꯒꯤ ꯀꯤꯂꯣꯃꯤꯇꯔ 1.5 ꯆꯠꯂ ꯂꯩꯕ ꯑꯩꯈꯣꯏ ꯋꯥꯡꯉꯨ ꯁꯒꯥꯡꯅ ꯖꯒꯥ ꯂꯩ ꯁꯤ ꯖꯒꯥꯗ ꯑꯩꯈꯣꯏ ꯃꯍꯥ ꯔꯦꯖꯤꯃꯦꯟ ꯊꯝꯒꯅꯤ ꯍꯥꯏꯗꯅ ꯊꯝꯕ ꯍꯧꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯂꯩꯀꯥꯏꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯟꯅ ꯍꯧꯅ ꯃꯗꯨ ꯊꯝꯕ ꯌꯥꯔꯣꯏ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯒꯥꯁꯤꯗ ꯀꯩꯅꯣꯗ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯖꯒꯥꯗ ꯊꯝꯗꯅ ꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯧꯈꯤꯕ 2023ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 19ꯗꯒꯤ ꯑꯍꯤꯡ ꯂꯦꯛ ꯆꯥꯗꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯊꯥꯏꯒꯤ ꯄꯣꯝꯕꯤꯈꯣꯛꯀꯤ ꯑꯗꯨꯒ ꯀꯨꯝꯕꯤꯒꯤ ꯅꯧꯒꯥꯈꯣꯡꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯅ ꯑꯍꯤꯡ ꯌꯥꯔꯦꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯕ ꯑꯗꯨꯒ ꯃꯁꯤ ꯑꯝꯇ ꯍꯣꯡꯗꯣꯛꯄꯤꯌꯨ ꯑꯁꯣꯝꯗ ꯂꯌꯥꯡꯗꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯣꯡꯗꯥꯈꯣꯡꯒꯤ ꯑꯁꯣꯝꯒꯤ ꯀꯩꯅꯣꯗ ꯂꯩꯌꯨ ꯍꯥꯏꯕꯁꯤꯗ ꯇꯧꯕꯤꯌꯨ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯪꯖꯔꯤꯁꯤ ꯂꯩꯉꯥꯛꯇ ꯍꯪꯖꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯈꯤꯒꯗꯧꯅꯣ ꯃꯤꯀꯞ ꯃꯤꯔꯥꯈꯣꯜ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯈꯤꯒꯗꯧꯅꯣ ꯁꯤꯒꯤ ꯖꯒꯥꯁꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯃꯔꯤ ꯑꯁꯦ ꯀꯩꯗꯧꯕ ꯆꯠꯂꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯖꯒꯣꯏ ꯁꯥꯕ ꯆꯠꯄ ꯅꯠꯇꯦ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯡ ꯆꯟꯕ ꯆꯠꯄꯅꯦꯕ ꯁꯤꯡ ꯆꯠꯄ ꯖꯒꯥꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦꯅ ꯃꯈꯣꯏ ꯀꯔꯤꯝ ꯇꯧꯔꯣꯏ ꯍꯥꯏꯔꯦ ꯁꯥꯟꯇꯤ ꯂꯩꯔꯦ ꯁꯥꯟꯇꯤꯁꯦ ꯄꯟꯕꯤꯔꯅꯣꯕ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯔꯦꯅ ꯈꯜꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯂꯩꯔꯦꯅ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯄꯨꯟꯁꯤ ꯃꯔꯤ ꯃꯥꯡꯉꯤꯅꯦꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯗꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯅ ꯄꯤꯄꯜꯁꯤꯡꯅ ꯍꯥꯏꯕ ꯄꯣꯠꯁꯨ ꯂꯧꯕꯤꯌꯣꯕ ꯅꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄꯣꯠꯇꯨ ꯌꯦꯡꯒꯅꯣꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯥꯒꯤ ꯄꯣꯠꯇꯨ ꯇꯧꯕꯤꯔꯛꯀꯅꯣꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯅꯕ ꯏꯟꯅꯔ ꯀꯟꯐ꯭ꯂꯤꯛ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯁꯤ ꯌꯥꯔꯣꯏ ꯁꯥꯟꯇꯤ ꯐꯪꯉꯔꯣꯏꯕ ꯁꯥꯟꯇꯤꯒꯤ ꯋꯥ ꯇꯣꯛꯑꯁꯤ ꯁꯥꯟꯇꯤ ꯌꯥꯝ ꯄꯥꯝꯃꯒꯗꯤ ꯁꯥꯟꯇꯤ ꯄꯥꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯄꯜꯁꯤꯡꯒꯤ ꯈꯟꯖꯔꯤꯕ ꯄꯤꯄꯜꯁꯤꯡꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯦ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯁꯤꯗ ꯊꯝꯕꯤꯌꯨ ꯍꯌꯦꯡꯗꯒꯤ ꯁꯤ ꯁꯒꯥꯡꯗ ꯊꯝꯕꯤꯒꯅꯨ ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯄꯣꯠꯇꯨ ꯌꯥꯕꯤꯔꯝꯃꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯝꯈꯤꯗ꯭ꯔꯥ ꯇꯣꯛꯈꯤꯗ꯭ꯔꯥ ꯀꯥꯟꯅꯗ ꯑꯟꯅꯦꯁꯦꯁꯔꯤꯗ ꯁꯒꯥꯡꯗ ꯊꯝꯕꯒꯤ ꯃꯔꯝ ꯀꯩꯅꯣ
ꯁꯤ ꯑꯩꯈꯣꯏ ꯍꯟꯖꯟꯅ so many times several times ꯑꯩꯈꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯁꯩꯅ ꯃꯤꯌꯥꯝꯅ ꯍꯥꯏꯍꯟꯅꯤꯡꯗꯕ ꯂꯩꯉꯥꯛꯅꯗꯤ ꯌꯥꯝ ꯍꯥꯏꯍꯟꯅꯤꯡꯗꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯍꯥꯏꯍꯟꯅꯤꯡꯗꯕ ꯄꯣꯠ ꯈꯔ ꯊꯣꯛꯂꯛꯑꯒꯗꯤ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤ ꯂꯩꯕꯗꯤ ꯂꯥꯏꯔꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨꯅ ꯉꯁꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯡ ꯂꯩꯔꯤꯕ ꯂꯨꯞꯂꯨꯞ ꯃꯌꯥꯝꯁꯤꯡ ꯇꯥꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯤꯕꯁꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯀꯔꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯄꯤꯄꯜꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯗꯨ ꯂꯩꯍꯟ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯀꯃꯤꯠꯃꯦꯟ ꯑꯩ ꯁꯤ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯚꯤꯖꯤꯕꯜ ꯑꯣꯏꯕ ꯑꯦꯛꯁꯟ ꯈꯔ ꯎꯠꯄꯤꯕ ꯃꯊꯧ ꯇꯥꯏ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯀꯩꯅꯣ ꯂꯩꯕꯤꯔꯅꯨ ꯇꯝꯄꯥꯛꯇ ꯁꯦꯀꯨꯔꯤꯇꯤ ꯂꯩꯕꯤꯔꯅꯨ ꯇꯝꯄꯥꯛꯇ ꯑꯣꯄꯔꯦꯁꯟ ꯁꯨꯡꯇꯧ ꯇꯧꯕꯤꯔꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯥꯔꯠꯁꯤꯡꯗ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥ ꯃꯌꯥꯝꯁꯤꯡꯒꯤ ꯑꯗꯨꯒ ꯀꯂꯕꯀꯤ ꯃꯥꯏꯀꯩꯒꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯣꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ